Nupi amana masamaki sahi mangaga thamari khakta ngairibi masanupi mangakta thangna lenduna hatlaga masasu sijanaba hotnaramle. Tabada nungaitabada natana aki tujungba pohonanaba thawdo amada Thawbal district ki Khongjom police station gi jurisdiction manungda leiba Khongjom chingtham maning leikai gi imung amada masagi sahi kuntra khaktamak suribi nupi amana masamaki sahi mangaga thamari khakta ngairibi masanupi bo mangakta thangna lenduna hatlaba matungda mahang masasu thangna thinjinduna sijanaba hotnarambadagi soktuna Rajmedi city da pukhatuna laikanakre. Tamthiraba thawdo asi ngasi ayu anganbada pung manga makhairom tarakpada thokhibani haire. Thawdo asida apokpi mamagi makhutta laikhidrabi nupi macha adugi mamingna Malini Chanu kawi hojik KG class tambada ngairi bini haire. Thawdo asi matau karamna thokhibano haibagi matangda police na lokhotpa case ka mari leinana thijenba hokre. Adum oinamak masanupi buthangna lenduna hatkibi nupi asigi mapuroiba CS Premjit kawi mahak Indo Tibetan border police ki personnel ni hojingna Afghanistan da posting taduna leibani haire. Mahana posting lamna leirabasu handakta numi kharini gi mamangda suti thoraktuna mayumda leiramlaba matung tha asigi tang 18 da amuk hanna mahak ki posting mafamda satkibani haire. Mahak sakhraba matungdagi mahak ki loinabi Priya Darsini sahi kuntrana mahakti kiba khangba tawgali tumbada su manglaknagali haiduna numi kharini gi mamangdagi mon makhada haijang ama thamlaga tumlakhibani haire. Ngarang numidang su makhoigi imungda lai khurambagi thauram ama su pangthoki aduga phibam asi oirakpadagi mahaki apokpigi mama su laktuna masanupi bu sangduna leirakhibani haire. Adum oinamak kari karamba wahawdagi mahangna masanupi bu mangak samda thangna lenduna hatkibano haibagi sabchaba maram khangba ngamdre. Thawdo asigi matangda police na case ama register tawduna lokhotpaga loinana lekhidrabi nupi masa asigi haksang postmortem taw examination tawnabagi damak Jennings ki mail sangda thamkhre. Hayeng postmortem examination tawraba matungda mahaki aroiba mathau mangam pangthoknabagi damak police ki maikaidagi khusinananaba thabak lokhale haire. Kuki militant singa chatminnaduna irang thogonanaba singano satsana air da hai. Santi oina leiriba senabatida Assam Rifles ka Kuki militant lusingba singa chatminnaba amadi loina tinaduna leibagi mathakta militant singa sibu Assam Rifles na ngak senduna chaliba sikarigino haina Assam Rifles na sengdo u hairarle. Ngasi Senapati District Student Association Satsana Sinduna Sedapati da Pangthokpa Paumisinga Unabada Satsagi President Saloni Toni na hai February 22 gi ahing nongyai da Assam Rifles amadi Kuki militant ki lusingbaga satminaba amadi militant ki leader asibu Assam Rifles na ngak chengduna chatpa thengnakhe. Assam Rifles na tawriba thabak asimak yamna laibak thibani haina palladuna karigidama Kuki militant singi leader sing asiga Assam Rifles ka unabano amadi santi oina laiba pamba Senapati miyamda irang thongnaba honaba manba thabak singi karigi chathabano haina mahangna hangkhe. Assam Rifles ki Director General gi pungning chingseladuna mahangna hai Kuki militant singi leader singa kari karamba wari sanabano makhoiga wari sanafam thokpra oriba phibam asigi matangda Assam Rifles na sengdokadabane. Assam Rifles na Kuki militant singa loinaba asina matam pumbada santi oina leiba pamba Senapati miyangi punsida pamdaba thodok sing thongnanaba silabra haina singna halle haiba wafam thamladuna aten matamgi manungda Assam Rifles na hiram asigi matangda sengdokadabani haiba wafam Sagi President na thamkhe. Biren na amuk hanna hanjilaklaga se minister oina haplakani habagi thajaba leite. Laurembam Ramesor BJP party na afava luchingba hablaktrabasu MLA sing punsinduna lengak sengnaba thorang tawduna leire Biren na amuk hanjillaga CM oina lakpagi thajaba leite haina kairau SC gi MLA Laurembam Ramesor na phongdokre. Wangkai SC gi manung sanba khurai ahonggaida naungna saba loiraba maitai sanglen sangaduna miyamda khusinabagi thoram saruk yaba lakpada paumi singi wahangi paukhum piraduna wafam asi mahangna haikhibane. BJP gi leiriba mihusing amadi hanagi lengakta leinakhiba pendaba kayagi matangda aikhogi paumina hangba wahangi paukhum piraduna mahangna hai hauji BJP gi MLA singi manungda wakhal manadabagi wafam leite hanagi lengaki matamda se minister oiramba Biren da mahaki oiba pendaba kaya leirami adubo haujik mahak masana fam thadokhrabani makhatana nungaitaba karisu leite haujikti anoba lengak ama laktuna makhatana miyangi thabak tawba ngairibani lusingba khanbagi matangda palladuna mahangna hai makhoigi apamba oihaningba lusingba haiba ama leite BJP party asi achoba party ama oina center gi lusingba singa aphaba
अफब लुचिंगबा अमा सोइदना हाबलकनी करिगुंबा हाबलक्त्रे हायरगसु बीजेपी की एमएलए सिंग मयाम पुनसिंदुना अफब लुचिंगबा खननबा सेम सादुना लैरी नुमित खरेनिदि लीडर खनबा अमसुंग अनोबा लेंगाक सेमनबगी मिफमना चिंगबा पांगथोक्तनबा खंगलकले चलिबा था सिगी तरादगी तरागा निथोय सुबा मणिपुर लेजिस्लेटिव असेंबली गी तरे सुबा मिफम हौननबा थौरांग पुनमक लोइसलुरबा मतुंग होम मिनिस्टर न कौरकपदगी था सिगी निपांगी नुमिदांगदा मतम मदुगी चीफ मिनिस्टर एन बिरेन चार्टर फ्लाइट अमदा दिल्ली दा चखरगा मथंगी नुमिता होम मिनिस्टर अमित शाह गा उनरबा मतुंग नुंगथिलदा बीजेपी नॉर्थ ईस्ट की कोऑर्डिनेटर संबित पत्रगा हनमिनरगलगा चीफ मिनिस्टर गी फर्मदगी रिजाइन तौखरबा मतुंग था सिगी तरा हुमदोइदगी असेंबली बु सस्पेंशन ऑफ एनिमेशन दा थमलगा प्रेसिडेंट रूल चना हलखरबा मतुंगदा नुमित खरेनिदि अनौबा लीडर खनबगी अमसुंग लेंगाक सेंगनबगी मतंगदा मखल अमतगी मिफम अमता पांगथोक्तनबा सेंटर गी लुसिंगबा सिंगना खंगलकले हाइरे पाउसे असिना थाजबा याबा मफमदगी फंगबा पाउना हाइबदा पाउताक असि बीजेपी मणिपुर प्रदेश की मकोक थोंगबा लुसिंगबा अमदि पार्टी असिगी सेंट्रल लीडर सिंगना खंगलकपनी हाइरे था सिगी तरागा हुमदोइदगी सना हलखिबा प्रेसिडेंट रूल गी लेंगाक लेरकपा असि ngasiga numit taraga mathoini suraklabasu party asigi national leader singi maikaidagi atopa numit कुनगनी थोय कुलहुमदोय नि फावबगी मनुंगदा पार्टी सिगी मणिपुर गी लेजिस्लेटर सिंगी लीडर खननबा अमसुंग अनोब लेंगा अमा सेमबगा मरी लेनबा मिफम अमता पांगथोक्तनबा खंगलकपनी हाइरे सेंट्रल लीडर सिंगना पिरकलबा पाउताक असिना ताकपदी दिल्ली दगिना बीजेपी लेजिस्लेटर सिंगी लुसिंग बी अमा खंदुना चीफ मिनिस्टर ओइना वासक लौखरबसु मणिपुर गी मतंगददी हौजिक चथरिबा पार्लियामेंट गी मिफम असि लोरबा मतुंगदा खुद थारकनिंगबगी अपांबा लैबदगी ओइगनी थाजनरे जैरक्सिदा हौजिक लैरिबा बीजेपी की एमएलए कुंथ्रागा तेरे की मनुंगदगी अनिना जॉइंट कन्वीनर सिंगनी हाइदुना खुयक पीबा मीटिंग नोटिस अमा ngasi थोकिबा थेंगनारे मीटिंग नोटिस असि कदाय फावबा चुम्बनो नत्रगा चुमदबनो हाइबदुदि खंगदोकपा ngamkhidre adum oinamak मीटिंग नोटिस असिना फोंगदोकलिबदि hayeng nungthil pung ani tarakpada बीजेपी की एमएलए अमगी मयुमदा यामने स्पेशल ओइबा मिफम अमा पांगथोखनी अदुगा मिफम असिना एन बिरेन था सिगी मापनदा चीफ मिनिस्टर की फर्मदगी रिजाइन तौखरबा मतुंगदा ओइरगलिबा करेंट पॉलिटिकल सिनारियो असिगी मतंगदा खनगनी हाइबो वाफम असिमक मीटिंग नोटिस असिगी एजेंडा नंबर 1 दा थमले अदुगा एजेंडा नंबर 2 दना मिसेलिनस इफ एनी हाइनसु थमले बीजेपी की एमएलए अनिना हयेंग नुंथिल पार्टी असिगी एमएलए अमगी मयुमदा पांगथोकनी हाइबगी मीटिंग नोटिस असिना असुंबा ओइरमलगदी पार्टी की नेशनल लीडर सिंगना अनोबा लीडर अमा खननबा अमसुंग अनोबा लेंगाक सेमनबगी मतंगदा मखल अमतगी मीटिंग ना सिंगबा पांगथोक्तनबा पाउता पिरखरबसु हयेंगी मिफम असि पांगथोक्ननबा सिलकपना पार्टी असिगी लीडर सिंग खक्तदा नतना मणिपुर प्रदेश की लुसिंगबा सिंगा सेंट्रल लीडर सिंगगी मरक्ता वखल मानदबा फिबम अमा ओइरक्लबरा हाइबसिने अदुम ओइनमक दिल्ली की लुसिंगबा सिंगना यामद्रबदा नुमित कुनगनी थोय कुलहुमदोय निरोमदे पार्टी असिगी लेजिस्लेटर लीडर खनबगी मतंग यावना अनोबा लेंगाक सेमबगा मरी लेनना मिफम अमता पांगथोक्तनबा हाइरखरे हाइरिबसिदि बीजेपी मणिपुर प्रदेश की माइकैरोमदा हाइरखिबने सेंट्रल लीडर सिंगी इंस्ट्रक्शन असिगी मतुंग इना पार्टी की माइकैदगिदि लेजिस्लेटर सिंगी मिफमना सिंगबा पांगथोक्तनबा खंगलकपदगी थवैना पार्टी की एमएलए अनिना जॉइंट कन्वीनर सिंग ओइदुना खुयक पिरगा मीटिंग नोटिस थोक्तुना हयेंगी मिफम असि पांगथोकदौरिब्रा हाइबगी वाहंगसु हंगनरगली।